Bethany Diaspora gi Ichilinao nung sizraba maruk mapangsing ngasigi phajakraba numit asi aikhoi mayam isorna phanghanbibage damakta amuhan aikhoi isorbu thagai minasi loinana ngasi phau baleptana tabi khraba isorgi wahai asibu yamna pamjana isorgi wahai taraga pukning thaugatpa phangjaba Chilinao sing hen hena ishorna borpina bibo isunu thawaida amade khoi gi thajabada noma nomagi kankhat han bibo isunu ngasi khoi amu hanna 1 Peter gi chapter 2 asida mu yengminasi ngasi gi maru oiba wafam ase 1 Peter chapter 2 gi verses 21 to 25 manung asidagi khoi pagani aduga ngasigi title asina sermon asigi title asina the shepherd and overseer of your souls haibani khoi Manipuri da maramdi verse 25 to pathok chage maramdi nakhoi lamuk nariba yaugum oirami adubu Haujikti nakhoi Yaosenba Mapuda Amasung Nakhoigi Thawaibu Yengsinbiba Mapuda halakle haibani Nakhoigi Yaosenba Mapu amadi Thawaibu Yengsinbiba masigi matangdani ngasi aikhoi text ase aina mayam Tananaba Manipuri da amutang pathok chage aduga aikhoi makha yengminasi verse 21 dagi pathok chage maramdi asi phawba nakhoibu kaubire kristana su aikhoi gi damakta awaba khangkhiba maramna nakhoina mahaki khongun lijanaba aikhoi gi damak khudam ama thambiramle verse 22 da mahakti pap amata taukhide mahaki chinda namthak amata phangkhide mahak puthina chairabada hanna thina chaikhide mahakna awaba khangbada mahakna makhoibu kihalamde adubu masamakpu chumna wayenba maongda sinnajakhi paplomda siraduna aikhoina dharma chen baromda hingnaba uthakta masamakki hakchangda masamakna aikhoigi pap pubikhi mahakki chaifam na nakhoi naba phahanbire maramdi nakhoi lamuknariba yaugum oirami adubu hojikti nakhoi Yaosenba Mapuda amasung nakhoigi Thawaibu Yengsinbiba Mapuda halakle. The glorious example of the Lord Jesus Christ. Prabhu Jisu Krista ki tamjaningai oiba magul asukki matik layi haibasi aikhoina ngasi gi text asida yamna mayek sengna aikoi uba phangbani aduna the gospels record the following essential truths aikhoina gospel haiba Matthew, Mark, Luke, John asigi record asida yengba tarabadi pajana yamna darkar oiba khuding makase mathang naina aikhoi record tawbibasi uba phangi Jisu Krista gi maramda his life magi punsigi maramda makram na pokhibage aduga magi early life nauringai matam haurakpada kamaina laikhi haibasu khanghalli aduga his call to public ministry mahak public ministry da mapanda tholaktuna mayam gi maphamda ministry tawkhiba asi ekhoina mayek sena uba phangi his ministry magi ministry manung asida kari yaubage haibase nahan so ekhoi tamin nakrabani teaching preaching and healing masi mayam se Jisu Krista gi ministry da ekhoina mathang mana pangthokhibasi uba phangi. The holiness of the Lord Jesus was noted. Masida Jisu Krista se kayagi matik singbano mahak pap laite haibase masida ikhoibu
amuk hanna khanghanbibani. He committed no sin. Mahakna pap haiba amata tawkhide. Deceit was never in his mouth. Mahaki chinbandagi kariyamata chumdaba phattaba ngangkhiba laite haibani. Adumakpu mana awaba khangbase kayamuk khangbra haibasi aikhoina Bible asi paba matamda uba phangi silenausing. He was reviled, misingna ot naibi. He bore our sins upon himself at the cross of Calvary. Calvary ki cross ki mathak aduda mahakna aikhoi ki pap khuding mak ase pubikhi haibani. Aduga masida Jesus Christana maran laitaba pap karisu tawdaba machinda karimata chumdaba ngangkhidaba mahakpu ot naibiba matamda cross the power mabu pangtinglaga hatkiba matam aduda Jesus Christ gi response karmaina tawi. Mahakna karmaina masida paukhumpi khige haiba kanda he did not revile his adversary. Magi yeknabasing adubu mabu tathina tawkhiba mabu wahan khiba mabu maransi khiba mi sing aduda mana hanjalaga onsallaga khatna chainaba karimata mana tawkhide. He did not threaten makoibu aina nakoibu Asumaina tawgani haina kihanba karimatasu mahak hairamde. He committed himself to God the Father. Ishor mapa ishor aduna makpu kaubiba adugi matungina mahakpu tharakpibagi maram chapchana khangbaga loinana mapa ishor da mahakna purap oina mahaki hakchang mahaki thawai mahaki wakal mahaki punsi ase kathok chaki. He believed that God would judge righteously. Ishorna matamgi matungina mahakna achumba wayen bigani haibasi mahaki thazaba aduni. Adudi Jesus Christ dagi magi tung iliba Christian ekhoina tamzaba yaba kari lesson lebage. Number one, that we must appreciate the great suffering the Lord Jesus had to endure for us. Prabhu Jesus Christ na nang aigi damakta awaba khangkhiba mayam ase aikhoi ningsing laga madu harau jagadabani thagat pigadabani. What we cannot continue to do aduna Jisu na aikhoi gi damakta adukki matik awaba khangbiraga aikhoi gi papa to cross ki mathak aduda pubikhraba tarabadi aikhoi hujikki kari lep kadage karamba lamchat karamba punsi ase koi thanamgadagi haiba kanda we need to stop continuing in sin. Pap ki punsi da ekoi leibase ase ekoi thadokadabani. Ani subada we have died to sin ekoi pap haiba sidagi ekoi sikhrabani. We are to live righteously. Hojikti Jesus Christ gi mapana thazabagi maram aduna ekoi bu kokpiba phanghanbire aduna ekoi pap ta siraga Jesus Christ da ekoi bu hinghanbi khrabani. Adu oibatarabadi we are to live righteously ekoi na dharma chenba punsi aduda ekoi hingba darkar oibani. Mari subada the Lord has healed us of the impact sin has made upon us. Pap na myoibagi punsi da asukki matik tina mangan gadawraba natraga chauna problem thon gadaba leiba mayam adudagi aikhoi ase Jesus Christ gi mapana aikhoi bu phahanbire haibani. Ngasai gi anaba phahanba haibado Manipuri gi text ta masi hakchang gi anaba phahanbado haibanate thawai gi anaba pap ki punsida lairamba pap ta luplamba thawai da naraga lairambadu Jesus Christ na heal tawbire adugi anabado phahanbire haibani. The healing that Peter wrote about masida Peter na ibase hojik aina pankhibaduni this is not about physical healing. Hakchangi anaba phahanbadu nate. This healing is far greater and deeper. Masigi anaba phahanba haibase yamna chauraba yamna aruba oiba dukumba laina adudagi khoibu phahanbani. Aduga Bible gi matungina yengba kanda Hosea chapter 14 verse 8 ta kari hai I will heal their backsliding. Makhoina tung hanba adu aina phahanbigani. I will love them freely. Makoibu mamal
yaudana mamal laudabida makoibu aina nungsibigani. For my anger has turned away from him. Maramdi mangondagi aigi ashabudo handokre haibani. God will heal our backsliding problems. Masini aina anaba pahan bigani haibase. Aikoigi backsliding. Thazaraga tunghanba natraga thazadabida aikoina tunghalaga chatpadu. Maru aina Jisu Krista bu thazaraga leiram khraba. Christians sing haibatare believers sing aikoina aikoigi thazabadagi tunghanba matamda madugi tunghanbadubu pahanbiba heal taubiba si masibu haibani. He will freely love all who turn to him. Mangon da changjarakpa mi khuding magado mahakna harau na okpiduna makoibu nungsibigani haibani. His anger has been turned away. Mahaki asawbudo mahakna handokhare lokthokkhare haibani. Actually now sing masida aikoida yamna pukning thaugatningai oiba aduga aikoigi damakta yamna pukning changna khallaga khantharaga asuki matik Jisu Kristana aikoigi damakta tawbibase ko haibase aikoi ningsinglaga leibase tangai phadabani. Aduna huzik aikoi Jisu Kristabu thazaba singlopki mi singna tawgadaba ithau aikoigi duty haibataragadi returning to the Lord. Prabhu mahaki maphamda aikoi amuk hanna changjarakpa haibase masini ishorna tawhaningba. Aikoi mayam isa gi punsi aikoigi lamchat aikoigi wakhal loina khangi kananasu ubidrabasu aina loina khangbani. Kayamung ai ishorda naksinai kayamu ai ishordagi lapthokre even ai ishordagi onthoktuna tonganba lambida chatkre haibase aikoi loina khangbani. Aduna ishorgi apamba ishorna aikoida tawhaningba dudi returning to the Lord. Prabhuda ma aikoi amuk hanna changjarakpa mai olakpa haibasini. Aduna before salvation we were like sheep that have gone astray. Aikoi salvation phangdringaida aikoi Jisu Krista da thazadringaida aikoi kanbiba aran kubam phangdringaiduda karamba condition da aikoi leirami. Yengba matamda Bible gi matunginadi like we were like sheep that have gone astray. Yao machasing Mapu mangondagi lapna chathokhraba yao machasing gumbani haibani. After salvation tu boy khoi na aran kubam phangkhraba matungda Jisu Krista bu lausin khraba matungda di we are ishorgi yaosing adu oire adumakpu sometimes akhoi kari tawbra hairaga yaw machagi mayamgi maraktagi lup adudagi tongana hekta na thaiduna chatkhiba adugumbadu adum yawbani akhoi oiribani. Aduna di kari tawgani salvation phangkhrabasu akhoi nauna pokkhrabasu aran khubam phangkhrabasu matam gi matungina akhoi gi punsi thajabagi lambi asi chatpa matamda akhoi na thaiduna chatpa matam lai akhoi ishordagi lapthokpa matam lai. Aduna the best thing we need to do kwaidagi aphaba akhoi na tawgadaba adudi we need to return akhoi Prabhu da changjaba haibasini. Aduna to the Lord Jesus as our great shepherd. Prabhu Jisu mahak ase kwaidagi chauraba shepherd Yaosenba aduni haibase ningsinglaga mangondagi akhoi na lapna chathokpa haibase akhoi gi damata khudi thiningai ni khudong thiba nangningai ni. Aduna akhoi gi Yaosenba akhoi bu senbiriba Prabhu Jisu mangonda changjarakpa handuna lakpa haibase asi important ni. Aduga akhoi na mangonda changjaba matamda to the Lord as the overseer of our soul. Akhoi gi thawai asibu Yengsinbiba mahak asini haibagi knowledge understanding asigaloina na akhoi changjaba darkar oibani. Aduna actually now sing ngasi akhoi gi prathana ngasi akhoi gi decision
Karamaina logadage haiba kanda. Let us make haste to be restored fully to the Lord. Prabhu da changjaraga aikhoibu amuk nohonana Yaosenbiba adu phangnanaba yam thuna aikoi Prabhu Jisu Christ gi manakta aikoi gi Thawaibu Yengsinbiba aikoi gi shepherd Yaosenba mangonda aikoi changbase masi mathau tabani aduna ichilinausing do not delay aikoi taptharoisi aikoi haying hangchit natraga adu matamda haina aikoi matam sangthaba matam leite aikoi gi punsi aikoi haibangamde tambangamde hayeng kari oigani hangchi kari oigani aikoi kari su aikoi gi khota leitabani haiba tambangamdabani adu oiba tarabadi ngasi haiba numit Hujik haidiba matam ase phanglingai asida ngasi takraba isor gi wahai asina takpiriba asigi matung inna aikoi lana chatlam khrabasu nathaiduna chatlam labasu Prabhu Jisu Krista aikoi gi senbiba mapu amadi aikoi gi Thawaibu Yengsinbiba mangonda changjaraknaba aikoi loina honasi aikoi prathana tausi isor gi bor phangani isor aikoi bu loina bigani isor aikoi gi backsliding adubu healing tawbigani aikoi amu hanna harau nuaina Prabhu Jisu Krista ga loina na aikoi gi punsi aikoi gi thajaba asi chathaba ngamgani takraba mipum khuding maki mathakta isor na hena bor pina bibo isinu prathana tausi thagachari pa isor ngasi na ki wahai sina aikoi bu mu hanna puning thogat pibagi damak ta yam thagat sabani loina na pa isor takraban haki wahai sina aikoi bi thamoi nung da thabak tawbiduna ngasi aikoi haki nafamdagi lamna chatlamlabasu nathaiduna chatlamlabasu amu hanna puning honglaga Prabhu isor na haki Jisu Krista aikoi gi Yaosenbiba amadi aikoi gi Thawaibu Yengsinbiba mangonda laiba natana aikoi gi damakta afaba karisu laiti haibase khallaga amu hanna aikoi halakba ngamnanaba aikoi gi thamoi nungda nahakna wangangbiyu nahakna sokpiyu aduga ngasi takraba mi khuding maki mathakta nahaki thawai asengbuduna hena pangal hapiyu aduga makhoi gi leifamda tharkar oiba khuding mak hakchang thawai ani maki bor adusun hakna pinabiduna asina thokpa yaba khudong thiba thokpa yaba kayadagi nahakna mokoi bu kanbiyu anayek leiba khuding mak pu phanbiyu aduga chana thaknaba darkar oiba khuding maksu matam chana magi damak talambi sembiduna yok thak piu haiduna paisor haki khuya khada tolabana chai hakna ekoi mayam gi damakta Amasung haki wahaibu tahan bibagi damakta thagat sabak loinana ekoi bu pap tagi handok piba matangai raba kan biba mapu Prabhu Jisu Krista gi minda nijabani amen.